ZUF amadi NSCN anigi marakta khut thoknbada ZUF ki ani IM gi ama sire ZUF amadi NSCN anigi marakta ngasi ayuk pung 8 lom taba matamda khopum police station gi manung chanba lamdang mai village manakta khut thoknbagi thodok amada ZUF ki kadar ani amadi IM gi maikida kadar ama sire Presna fangba pauda nakal anigi marakta nomai kamni kibe adu ngasi ayu pung 8 lom taba matamda Prayer Mountain All Helipad haina khangnaba mafam amada thokibani nomai kamna bagi thodo aduda laikidraba ZUF ki kadar ani adudi none district ki Lansung village tagi akiyam pau amadi jiribam dagi Rasanglu kawi hairi aduga NSCM gi laikidraba kadar aduna Ukhrul district ki Siroi village manaktagi Sergeant Major Ramraikan Elias Akon kawi hairi nomai kapna bagi pau fangbadagi khopom police ki kangbo amana sangsinduna thiba humbagi thabak chathaba hokre panbaya badi NSCN amasung Jelayarong United Front Janchui kamai gi kangbo ani asi matam kya gi mamangdagi unaba yadana hatna sunabagi thabak kya leptana chatharakibani maram asina nagagi luf kya na laloluf ani asigi marakta khut thoknaba lepnaba kyarak hanna appeal tawduna lakhibani Pawasina makha taradun hai none district ki longjang khundasu ngasi ayuk nomai round kya kapagi makol miyamna tanaki thodok thopam da ahenba security forcing sanction kre hairi Assam da Kuki gi yum ahum bulldozer sijinaduna takthokhre Assam gi Kamrup district ki area da leiba government ki lamda sajiluba Kuki gi imung ahum gi yum sing authority singna bulldozer sijinaduna takthokhre Assam state ka mari lenaba authority singna lenga ki lam sarukta yum sajilambadagi takthokhraba yum sing imung amagi miyoi singni haiba ngaram lai haukip kawi nupi amana phongdokibada Assam lengakna bulldozer sijinaduna takthokraba makhigi yum adu sanana bohana bada lupa lakh 10 ka mangarom chading tawki aikhoina matam sangna tungchin jarakpa sel sing loina chatkre haina pen daba phongdoki ngamrila amadi mahaki mapuroiba thanglan haukip Kuki phurupki miyei singni makhoi Assam gi capital oiriba Guwahati da anobo punsi ama hogdoknaba sahi kullomgi mamangdagi Manipur thadoktuna lakhibani haukiba ticket aniromdi makhoi asanba yum singda hongduna leirakhibani adubu kumjali singani kunda covid pandemic na malem pumbada sandorakhiba matam aduda makhoi masagi oiba yum ama sanaba thorang haukibani tungda Assam Meghalaya gi lona bangamkhai paringda leiba Guwahati dagi khara chatlaga taba khungang ama oiriba Mairangpurda anoba yum saduna leirakhibani amaromda local revenue officials singi maike dagi phongdokibagi matung ina Mairapur hariba khungang asida punna miyoi lising marirom kundari makhoi ayambana garo raba amadi boro furup singi miyoi singna ayambani makhoigi manungda Kukigi imung manga yauri Hairiba khungang asi sahi yankhairomgi mamangdagi yum taba haurakibani adumakpu hairiba khungang asida leiriba apunba miyoi singi manungda chada marfudi aranba mongda lengaki lamsingda yum sajinduna leisinbani lengaki lamda yum sajiliba sing makhata na takthokhigani hainasu phongdorakpa leiri Imphal East ki tongan ba mafam singda Kuki militant singna nomai kapsilakre Kuki khulai paibe singna ngasi ayuk Imphal East district ki tongan ba mafam singda nomai kapsilakpadagi handuna nakal anigi marakta khut thoknakhre Presna fangba pauda ngasi ayuk pung 3 makhairom taba matamda yangang popi police station na konba sabungkho khunauda afaba makalgi khulai paiba Kuki militant singna akanba mongda nomai round kya kapsilakre maduda Kulingakpa singnasu handuna nakal anigi marakta akanba mongda ayuki pung 3 minute kullom taba phawbada nongmai kapnaki nakal anigi marakta khut thongnaba aduda mishimina amadi aso open yawbagi paw fangde nongmai kapnaba aduda sabungkho khunau amadi manang nakpa khungi khunja singmi painaki makha tarakpada sabungkho khunau amadi chingi mafam kharada Manipur police ki kangbu Jat regiment ki kangbu amadi BSF ki apunba khutpu amana ayuk pung 9 makhaidagi ayuk pung 10 phawba combing operation chathaki adubu thiba humba aduda mipa mipundi yaukide amarom dangasi ayuk pung 3 minute nifu mangaram tabadasu Kaungnu Hills Range ki Kangpopi side tagi thamna popi khulda nomai round kya kapsilakpa miyamna tanaki hairi ningsingba yabadi
ngarang numidang pung taret makhairam taba matamda Fagauksaw Ikai Police Station gi manung chanba Torbung Maye Laikai Lalin Phai Kuki Khuldagi Nomai Kapsilakpada MR amadi IRB na handuna Nomai Kapada Mafam Adada Leiba Tarataruk Suba Kumun Regiment gi Kangbuna Karigi Nomai Kaplibano Haina Tingbadagi Nakal Anigi Marakta Umkhatnabagi Thokdok Thokhiba Leiribani Matamatamgi oiba ipau update singidamag channel asibu miyamna nungsibiduna like comment subscribe tawiramu